Lakhipur Online Puthokchaba November gi tang taret Irai numit ki Khomjinba Pao tabirase. Ahanbada Maruoiba Pao Goa da pangthokiba kunthamathoi suba National Thangta Championship ta mai paklakraba sanaroi singbu taramno okre. Parisat ki Lakhipur District Committee na SCERT dagi Manipuri medium gi award patamna lairik sing school sing da phangan kre. Nimini gi oiba khongchapta Kendra gi Selthum Mantri Nirmala Sitaraman ngasi Assam da lakadori. Bande Mataram gi chahi chama gi yangkai suba gi kumon thorom ngasi Pradhan Mantri na hodoklagani. Thabak tagi potharaba IAS officer Prabhati Thausen APSC gi chairman oina thopure amasung Singirbonda chathariba kang tournament ngasi SAYC Jiribam ga YLC Jiribam ga sanaragani. Hauzik mapungoi papau tabirase. Goa gi Margao da haukiba October gi tang 19 dagi kuntra phawba pangthokiba kuntra mathoi suba National Sub-Junior and Senior Thangta Championship lisingani ga kunmanga da saruk yaruba Lakhipur Thangta Academy gi sanaroi singbu Assam Regiment Ex-Servicemen Mitei Association Eastern Kasar Lakhipur nangarang Chingya Lekai Ronak Suzuki Showroom da taram nokre. Championship asida Lakhipur Thangta Academy ki sanaroi S Lamngan bana gold ama L Rohit na silver ama aduga NG Suras na bronze ama laurakhi. Taram nokpa aduda Assam Regiment Ex-Servicemen Mitei Association Eastern Kasar Lakhipur gi founder NG Radhakanta President M Krishna Kumar VP NG Jiten Lakhipur Thangta Academy ki coach Ngariambam Osini Kumar amasung Assam Thangta Association gi President Wahengbam Binoy saruk yakhi. Go Thangta you know. Aikoigi Pikli Bangang Anina Lakhipur Thangta organization ki maiki degi 31st National Thangta Championship ta Hainingai leitena thaganingai oiraba adumulo medal gold medal amasung silver medal lauduna ngasi aikoigi nakta aikoigi mangda Homduna lady bangang ani asibu Assam Regiment Ex-Servicemen Mitei Association Eastern Kasar Lakhipur ki maigi degi maikoi anibu ikai khumnaba uchabagal loinana makhoi gi mopabu amasung ozabu so khoi ni ikai khumnaba uchabagal loinana ngasi aikoi gi association asigi advisor Raja Rajakanto amasung Association asigi President Ekoi Ajak Krishna Kumar Loina na Association asigi Angam matau ekoi gi ex-servicemen mayam amana makoi bu ikai khumnaba utchabagi thauram mase ekoi na tawjabase mayam amutang khuba khubiu Goa gi Manohar Parikar Indoor Stadium da pangthokiba kunthamathoi suba National Sub-Junior and Senior Thangta Championship lisingani ga kunmanga da saruk yakiba Pauna Brajabasi Thangta Association gi sanaroi singna gold ani silver ahum bronze ama phanglakpada makhoi bungarang Sribar Siptila Kamranga Rail Crossing amasung Joypur Part 2 gi miyamna taramna okre. Championship asida Santibala amasung Korongan bana gold medal amamam Mira Devi Subhabati Sharma amasung Umananda Sharmana silver medal amamam aduga Rohan Singhna bronze medal laurakhi. Assam team gi official amadi Pauna Brajabasi Thangta Association gi coach oiriba Khondram Degendra Singhana sanabada saruk yakiba sigi matangda akupa warol thambikhi. The Kuntramtoi Suba National Sub-Junior amadi Senior Thangta Championship asida Goa Margao da pangthokliba asida khoi Assam gi oina medal punna 30 medal phangje aduga gold mapan silver mapan bronze rahumdoi aduga khoi gi all India gi 26 state na saruk yari asiga khoi Assam na ahum suba position da lai aduga hairuraga di khoi Assam se punna id participate hisab da tara suba da lai aduga medal di khoi Assam na third suba da oina phangje aduga handak punna khoi gi participant total 900 plus participant na saruk yaroi
ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯖꯦꯄꯨꯔ ꯀꯃꯪꯒ ꯁꯤꯕꯥꯒꯤ ꯑꯣꯏꯅ ꯃꯅꯥ ꯄꯥꯛꯂꯛꯈꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯤ 8 ꯆꯠꯈꯤꯀꯣ ꯃꯤ 8 ꯑꯁꯤꯗ ꯒꯣꯜ 2 ꯐꯪꯖꯔꯦꯀꯣ ꯑꯍꯥꯟꯕꯗ ꯀꯣ ꯃꯤꯔꯥꯗꯤ ꯀꯩꯅꯣ ꯀꯣꯔꯧꯉꯥꯟꯕ ꯃꯍꯥꯛ ꯑꯁꯤ ꯀꯩꯅꯣ ꯁꯕ ꯖꯨꯅꯤꯌꯔ ꯕꯣꯏꯁ ꯀꯩꯅꯣ ꯊꯥꯡꯂꯣꯟ ꯆꯠꯄꯗ ꯀꯣ ꯊꯥꯡꯂꯣꯟ ꯆꯠꯄ ꯁꯕ ꯖꯨꯅꯤꯌꯔ ꯕꯣꯏꯁꯇ ꯃꯍꯥꯛ ꯒꯣꯜ ꯐꯪꯉꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯀꯩꯅꯣ ꯁꯥꯟꯇꯤꯕꯂꯥ ꯃꯍꯥꯛ ꯑꯁꯤꯁꯨ ꯒꯣꯜꯅꯤ ꯃꯍꯥꯛ ꯁꯕ ꯖꯨꯅꯤꯌꯔ ꯒꯔꯜꯁ -33 kg ꯐꯨꯅꯕ ꯑꯃꯗ ꯁꯔꯨꯛ ꯌꯥꯔꯨꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯒꯣꯜ ꯐꯪꯖꯔꯦꯀꯣ ꯀꯣꯔꯧꯉꯥꯟꯕꯒꯤ ꯃꯥꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯟꯠꯁꯤ ꯃꯤ 4 ꯊꯣꯛꯅ ꯂꯥꯛꯈꯤꯀꯣ ꯑꯗꯨꯒ ꯃꯍꯥꯛꯀꯤꯗꯤ ꯃꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯤ 13 ꯃꯨꯛ ꯂꯥꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯨꯅꯔꯤꯕ ꯑꯁꯤ ꯃꯤ 3 ꯊꯣꯛꯅ ꯐꯨꯅꯈꯤ ꯃꯣꯕꯥꯅꯤ ꯑꯁꯤ ꯒꯣꯜꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ उमानंद शर्मा महक सिबागिनी अदुगा महकना महकी पार्टिसिपेंट टोटल असे मी 300 मुक लाई 300 सिगा महकना पुनरिसि मी मरी सिगा महकना मी अहुम अमदी महकना थोय अदुगा लास्ट मणिपुर दा महक नमगोगिदे अदुगा मा सिल्वर फंगाई को अदुगी मतुंगदा रोहन सिंगार रोहन अहुम रक सनाखि को अनिरक्ति महक ngami अहुम रक सुबदा महक नमगोगिदे अदुगा महक ब्रोंज फंगी को अदुगा मरी सुबदा मीरा देवी को महक असि सब जूनियर गर्ल्स थांगलोन चटपा दा महक कना मी महक की मी मरी लाखि को मी मरी लाखि बसिदा महक असि सुबनतगी पॉइंट अमा खतंग दा लेहौबनी को सुबनतगी पॉइंट अमा खतंग दा लेहौबनी मणिपुर ना गोल्ड फंगी अदुगा महक सिल्वर फंगी को अदुगा सोभावती शर्मा महक सीनियर गर्ल्स थांगलोन चटपा थांग हाइबदा को थांग हाइबदा महक असि सिल्वर मेडल फंगी महक की पार्टिसिपेंट मी अहुम लाख अदु गोवागी मारगावदा पांथोखिबा 38 सुबा सब जूनियर अमसुंग सीनियर थांगता चैंपियनशिप लिसिंग अनिगे कुनमंगादा असम स्टेट की ओना सरुक यारुबदा माइ पाकलक्लबा सोनाई थांगता एकेडमी की सनरोई अहुम सनागी तकमा लौरक्रबा प्रेमासकी वांखैराकपम अमदी हुयाम तोमथिन अदुगा लुपागी तकमा लौरक्रबा उर्सिता सिंहबु सोनाई कालीबारी की मियाम गलोइनना मैरागी प्रेसिडेंट अमसुंग सेक्रेटरी यावना तरामना ओखरे थौरमसिदा वार्ड कमिश्नर दीपू कुमार दास रिटायर्ड प्रिंसिपल एमसीडी कॉलेज एच मोहन सिंह खुनगी प्रेसिडेंट हुयाम निरेन अमदी ओइनाम निलुना चिंगबना सानरोई सिंगदा थागतवाही फोंदोखि कसी अखोइना मफम सिदा दिल्लीबसी 38 सुबा नेशनल चैंपियनशिप थांगता मालगांव गोवादा अक्टोबर थागी तारीख 19 दगी 30 फाउदा सानखिबा अदुगुंबा हेनबा तानबा थौरोक अदुदा सरुक यारुबा अगांग अहुम सरुक यारुबदा लाइबुक फबनी मखोइगे होदमनगी बमल लोइना सना अनि अदुगा लुपागे तकमा समाइना चामगे रिजल्ट पुरक्तुना अखोइगे मांगदा जिक लेमिनरी सोनाई थांगता एसोसिएशन का मरी लेनबा थौबुबा सिंबो थागतबगन मतंग सिदा एसोसिएशन एसेगी हौजे प्रेसिडेंट होना पुबीरेबा केच बुद्धचंद्र अदगी सेक्रेटरी एल श्यामल कुमार सिंह अमसुंग जॉइंट सेक्रेटरी असम विक्रमजीतपु अन्न थागचनिंगी मखोय अहुमगी होनजमनगी माही होइना ngasi अखोइगी मांगदा तकमा फंगिबा सनागे अमसुंग लुपागी तकमा फंगिबा अगांगसिंगसी अखोइगे पुन्ना लेमिनरी कया द चाउथोकचनिगाय ओइबा मिकुपनो तसेंगना खल्लुबदा मखोइना फंगैबा तौरैबा से खल्लुरगदी याम साथिना कलै करिगे अखोइगे मतमदसु सुमाइदु अखोइगे लेबाकी कासिन कोयादा लैरिबा टैलेंट सिंबो अहिबा सिंबो फुदोकपगी खुदोंग चाबदो कैगुबा पिबिरबगदी ngasi फंगिबा सिदगी चाही कयागी ममांगदगी हाइबा टैलेंट सिंग असे थोंगदबनी हौरैबा नारोन सिंगसु मखोइगी मतौ तमदना अफबा रिजल्ट कया पुरकनी आइबा आशा थमगा मतंग सिदगी वंगाम परिषद के लखीपुर डिस्ट्रिक्ट कमिटी ना SCERT दगी मणिपुरी मीडियम की अवार्ड पतमना लाइरिक सिंह स्कूल सिंह दा फंगनख्रे ngarang सिंगिरबोन हाई स्कूल दा मणिपुरी साहित्य परिषद असम लखीपुर डिस्ट्रिक्ट कमिटी ना SCERT गुवाहाटी दगी मणिपुरी मीडियम की लाइरिक सिंह यंतोकपा हौख्रे हंदक मणिपुरी मीडियम स्कूल खरना मखोई की स्कूल सिंह दा लाइरिक की अवार्ड पकया ताकपिरकपगी मतुंग इना मणिपुरी साहित्य परिषद असम की सेंट्रल कमिटी के खुसमनरगा लखीपुर डिस्ट्रिक्ट कमिटी ना गुवाहाटी की SCERT ऑफिस तगी मथौ ताबा तमना लाइरिक सिंह असि खोमजिलखि लाइरिक सिंह असि परिषद लखीपुर डिस्ट्रिक्ट कमिटी ना ngarang नवंबर की तांग 3 सगोल से निमित्ता परिषद सिंगिरवन ब्रांच का खुसमनरगा
Singirbon High School la chatuna mahairoi singi maphamda yenthokpa hokre nongmanini asida demand lakrabate school singdasu yenthoklagani hairi Kanagomba school singna mathau tarabasu Parisat Lakhipur district da aiba cherolda pau pibiraknaba ningsinglakli ngarangi thoromaduda Lakhipur district committee gi president Laisungba Robindro secretary Ingudam Nilbir CEC gi member sing Oinam Birmani Professor Y Ras Bihari Professor P Ras Bihari S Robindro Singirbon branch ki secretary P Rajendra Lakhipur branch ki president L Nandakumar Loinana S Gaurababu amadi school asigi oja sing sarukjaki amaromda lakliba November gi tang mapan nongmaijing numit ki nungthil pung ahum taba matamda Parisat Lakhipur district committee na Laikhidraba Lakhipur gi Manipuri saknairaba sing haina mingthonba ingkumja lising aniga kuntaruk ki lamai taramari panba machu sanglaba calendar maikom hangbagi thormama konjaglai kai da leiba Manipuri guest house ta pangthoklagani haina Parisat Lakhipur district committee gi secretary Ingudam Nilbirna phongdorakli Infinity Knowledge Center na tongan ba exam gidamak semsariba singi nungairaba pau ama puduna laksari maruina ADRE Assam Police SSC Sub Inspector amasung SSC GD Constable na chingba sarkar gi thabak singi anauba batch ki damak lakliba November gi tang 13 tagi class hauragani Quantitative Aptitude amasung General Intelligence section gi oina Sir Tennyson Arambamna tambi takpigani aduga General Awareness amasung English section gi oina Sir Arambam Gyanandrana takpi tambigani Center asina mamang thabadasu maipakna mahiroi kaya puthokrabani khudong saba silobinaba akupa marol ki damak Infinity Knowledge Center gi mobile number 7002 554 061 number asida pau phone biu Numit ninigi oiba khongseta Kendra gi Selthum Mantri Nirmala Sitaraman ngasi Guwahati da thunglaragani Assam gi Kohapur Bolaguri da leiba lupa crore chama sangna sagadaba Sahid Kanak Lata Barua State University mahakna urep uyung tamlagani Technology da yumpham oiba Vocational Education amasung Training gi University asida Artificial Intelligence Robotic Science 3D Printing gumba anuba course kaya haplagani Mantri Rangasi Numidang Guwahati Uzan Bazar da leiba Brahmaputra River Front ki Sati Rathika Santi Udyan amasung Pan Bazar gi Gateway of Guwahati ki anuba ferry terminal amasung jetty sangagani Thoramasi da Mukhyamantri Dr. Himanta Biswa Sarma Haksel Mantri Jayant Malla Barua Transport Mantri Charan Boro Sarukjagani Masigi Mamangda Kendra gi Mantri na Jagirot da leiba Semiconductor Project yengsingani loinana project ki mafam adu da pangthokpa thoromamada Selthum gi Mantri na Naha Chahum Romga wari sanagani Pradhanmantri Narendra Modi na lebak asigi National Song Bande Mataram gi chahi chamagi yangkai mapung pharakpagi kuman thoronga mari lainana chahi amachumna pangthokadaba akhanaba thoromama ngasi New Delhi da haudoklagani hiram asigi mari lainana lebak sinba thungna mafam chamagi yangkai da thorom kaya pangthoknana ba thorang tauri lebak iningtam ihauda mamal laidraba isai asina laukiba thaudang adubu nahona naningsing hanbagi damak thoromasi sinbani hairi Thabaktagi potharaba IAS officer Prabhati Thausanna Assam Public Service Commission APSC gi chairman oina ngarang dagi thaupure ngarang Assam gi Raj Bhavan da pangthoki ba thormamada Rajyapal Lakshman Prasad Acharjina Srimati Thausenda thabak pai bagi wasak lohonki thoramadu da mahima singgi mantri Dr. Ranos Begu atei awang ba thaki officer kaya APSC gi member sing amasung luching ba kaya na sarukjaki panbayai Devraj Upadhyayna mahaki thabaki matam loikibagi matung September thadagi APSC gi chairman gi phamasi hangduna lakhibani Pradhan Mantri Narendra Modi lakliba December thada Assam da lakadauri mahaki khungsat asida Sri Modina Lokapriya Gopinath Bordolai International Airport ki anoba arrival departure building sangagani amasung Namrupta urea amasung ammonia gi project amasu sangagani haire All Singirbon Kang Association na sinduna Singirbon tin mandopta chathariba ani suba Arambam Memorial Mix Kang Tournament lisingani kunmanga gi ngarang nini chanba numita Lamlen Evergreen Club LEC Bijiribam amadi
Mitei Naha Club MNC Jiribam anigi marakta sanakiba match ta MNC Jiribam na panjal taranipan da mai pakre match adu asangbam ibungona judge amadi TS Rana na scorer oibiki tournament asigi ngasigi match ta sorok atingbi youth club SAYC Jiribam ga Yaifalomjing club YLC Jiribam ga sanaragani Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu Aroibada maruoiba paw amukhanna Goa da pangthokiba kuntramathoi suba national thangta championship ta mai paklakraba sanaroi singbu taram okre Parisat ki Lakhipur District Committee na ACERT dagi Manipuri medium gi award patamna lairik sing school sing da phangan kre Nimini gi oiba concept ta Kendra gi Selthum Mantri Nirmala Sitaraman ngasi Assam da lakadori Bande Mataram gi chahi chamagi yangkai suba gi kumon thorom ngasi Pradhan Mantri na hodok lagani Thabak tagi potharaba IAS officer Prabhati Thausen APSC gi chairman oina thopure amasung Singirbonda chathariba kang tournament tangasi SAYC Jiribam ga YLC Jiribam ga sanaragani Lakhipur online YouTube channel gi paw sandok chaba ngasigi oinadi matang asidaloi jare